ꯄꯨꯛꯀꯁꯦ ꯅꯥꯔꯦ Hello ma'am, ma'am nungaalibo kamain tawrige. Ma'am nasisay mukbang ito niya habdi yerum thongbagi mukbang yerum thongba leire. Yerum leire do siga bol leire bako. Bol se kobi ga sauce ka ne alu ga adedi awa phadiom kari kara hapaga bol tawbane bako. Ado ma'am yerum se ma'am aina thongmane ado ma'am da cha ga utarage ma'am chaba horage dadi. Aina thongmane na hawda mali ma'am. Sina ma'am gi Tilaw ga chanang ga paste to khore yam dhokra mane bako ma'am. Ado hawdi yam hawe. Kaya na hasina banati ko ma'am. Asa asa mo da hai bane. Budi không? Yam pam này có gì? Budi không yam pam này. Jangan kau nengi apa sih yam hawa ni mbak. Budi không apa dia dia. Yerum thongba je thongna to rang yam haw me ma'am. Ado yang je color se mobile khara phajaba wale bako. Habdi mobile ki quality se khitang phajaba su wale aduna haijang kano je maju ji khitang phajaba wale ma'am do asing ma dadi color yam na phaje ma'am. Hawdi hawe ma'am. Ma'am sebenarnya budi không có hấp yam haw ni mbak. Ini yam pam ya. Hawa. Bol sina ko na loi raga charage mahi oina thage bol se ko.
ꯆꯥꯛꯁꯦ ꯍꯥꯏꯐꯦꯠꯇꯤ ꯌꯥꯝꯕꯅꯤ ꯃꯌꯥꯝ ꯑꯗꯣ ꯂꯣꯏꯕ ꯈꯪꯍꯧꯗ꯭ꯔꯦ ꯀꯃꯥꯏꯅ ꯂꯣꯏꯅꯣ ꯈꯪꯍꯧꯗ꯭ꯔꯦ ꯑꯗꯣ ꯑꯩ ꯀꯨꯏꯔꯦ ꯁꯨꯃꯥꯏꯅ ꯊꯥꯎ ꯀꯩꯀꯥ ꯆꯥꯗꯕꯀꯣ ꯑꯩꯗꯣ ꯑꯣꯂꯥꯡꯕꯁꯤꯒ ꯊꯥꯎ ꯀꯩꯀꯥ ꯆꯥꯅꯤꯡꯗꯦꯕꯀꯣ ꯃꯌꯥꯝ ꯑꯗꯣ ꯀꯨꯏꯔ ꯃꯇꯨꯡꯗ ꯌꯦꯔꯨꯝ ꯊꯣꯡꯕꯁꯦ ꯆꯥꯕꯅꯦ ꯑꯗꯣ ꯑꯩꯈꯣꯏ ꯌꯨꯝꯗ ꯌꯦꯔꯨꯝ ꯊꯣꯡꯕ ꯌꯥꯗꯦꯕ ꯍꯥꯏꯕꯗꯤ ꯂꯥꯏ ꯂꯩꯌꯦꯕꯀꯣ ꯁꯥꯒꯩ ꯂꯥꯏ ꯂꯩꯕꯗꯨꯅ ꯑꯩꯈꯣꯏ ꯃꯄꯥꯟꯗ ꯊꯣꯡꯉꯒ ꯆꯥꯏꯌꯦꯕ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯨꯛꯕꯥꯡ ꯑꯗꯨꯝ ꯇꯧꯕ ꯌꯥꯏꯑꯕ ꯌꯦꯔꯨꯝ ꯁꯥ ꯀꯩꯀꯥꯒꯤ ꯑꯗꯣ ꯆꯥꯕ ꯌꯥꯗꯕꯅꯤꯅ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯗꯨꯝꯕꯒꯤ ꯃꯨꯛꯕꯥꯡꯅꯤ ꯑꯩꯅ ꯇꯣꯏꯅ ꯇꯧꯔꯛꯇꯕ ꯍꯥ ꯍꯥꯎꯃꯟꯈꯤꯅ ꯋꯥꯒ ꯉꯥꯡꯕ ꯅꯝꯗ꯭ꯔꯦ ꯃꯌꯥꯝ ꯁꯨꯝꯃꯛꯁꯦ ꯍꯥꯎꯋꯦꯕꯀꯣ ꯆꯅꯝ ꯈꯤꯇꯪ ꯌꯥꯝꯃꯨꯕ ꯃꯥꯜꯂꯦ ꯑꯗꯣ ꯍꯥꯎꯗꯤ ꯌꯥꯝ ꯍꯥꯎꯋꯦ ꯃꯌꯥꯝ ꯃꯌꯥꯝ ꯑꯩ ꯌꯦꯔꯨꯝ ꯊꯣꯡꯕ ꯆꯥꯕ ꯂꯣꯏꯔꯦꯕꯀꯣ ꯄꯨꯛꯀꯁꯦ ꯅꯥꯔꯦ ꯃꯌꯥꯝ ꯑꯩ ꯌꯦꯔꯨꯝ ꯊꯣꯡꯕ ꯆꯥꯕ ꯂꯣꯏꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯩ ꯕꯣꯜꯁꯦ ꯃꯍꯤ ꯊꯛꯇꯣꯏꯅꯦꯕꯀꯣ ꯈꯨꯍꯥꯎ ꯑꯃ ꯉꯥ ꯑꯌꯥꯏꯕ ꯃꯃꯥꯅ ꯉꯥ ꯑꯌꯥꯏꯕ ꯃꯨꯀ ꯉꯥ ꯑꯗꯨ ꯍꯥꯞꯆꯜꯂꯤꯕ ꯈꯨꯍꯥꯎ ꯑꯃ ꯃꯌꯥꯝꯁꯤꯁꯦ ꯍꯥꯎꯗꯤ ꯌꯥꯝ ꯍꯥꯎꯋꯦꯕ ꯃꯍꯤ ꯑꯃꯨꯛ ꯌꯥꯎꯗ꯭ꯔꯦ ꯃꯌꯥꯝ ꯕꯣꯜꯁꯦ ꯍꯥꯎꯗꯤ ꯌꯥꯝ ꯍꯥꯎꯋꯦ ꯑꯗꯨꯒ ꯑꯩ ꯃꯕꯨꯛꯁꯦ ꯊꯜꯂꯦꯕꯀꯣ ꯁꯤ ꯍꯤꯟꯖꯥꯡꯁꯤꯅ ꯑꯗꯨꯝ ꯊꯜꯍꯟꯈꯔꯦ ꯑꯗꯣ ꯃꯍꯤꯗꯤ ꯄꯨꯟꯅ ꯊꯛꯄ ꯂꯣꯏꯈꯔꯦ ꯑꯗꯣ ꯆꯥꯕꯗꯤ ꯉꯝꯗꯦ ꯃꯥꯏ ꯃꯄꯣꯝ ꯃꯦꯟꯃ ꯆꯥꯔꯗꯤ ꯄꯨꯛꯁꯦ ꯄꯣꯛꯈꯥꯏꯗꯧꯔꯦ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯁꯥꯏꯁꯤꯒ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯂꯥꯏꯛ ꯁꯤꯌꯔ ꯀꯃꯦꯟ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯃꯌꯥꯝꯅ ꯑꯅꯧꯕ ꯌꯦꯡꯕꯤꯕ ꯃꯌꯥꯝꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣ ꯑꯗꯣ ꯀꯃꯦꯟꯁꯨ ꯇꯧꯕꯤꯔꯝꯃꯣ ꯀꯔꯤ ꯑꯁꯣꯏꯕ ꯑꯂꯥꯟꯕ ꯀꯔꯤ ꯀꯔꯥ ꯍꯥꯏꯅꯤꯡꯕ ꯃꯌꯥꯝꯗꯣ ꯀꯃꯦꯟꯇ ꯍꯥꯏꯕꯤꯔꯝꯃꯣ ꯅꯨꯡꯁꯤꯕꯤꯗꯅ ꯁꯕꯁꯀ꯭ꯔꯥꯏꯕꯁꯨ ꯇꯧꯁꯟꯕꯤꯔꯝꯃꯣ ꯑꯗꯨꯗꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯕꯥꯏ ꯕꯥꯏ